आकाशवाणी इम्फाल Ngangbam Nganthoi na pau pazari ahanbada maruoiba pau Kendra gi Mantri Sri Bhupendra Yadav na Loktak Pat amasung Kaibul Lamjau National Park ki phibam yengsinkhre Manipur da haukiba pung 12 da COVID na naba mioi 12 naba phagalakhi naba phabagi sangsa da 9.2 yaure amasung Haksel Mantraloy gi Secretary na Election Commission da Mikhal Pangthok dawriba Rajya Singda oiriba laichat ki matang da paudam khre Laibak asina COVID vaccine dose ko tisa mayang khayaw na kap na bohona ringay serak asida anoba corona variant thorakle hairibasina amuka sunung nang bapokhalle phibam asida ikhoi na tabiriba miyam da hek yaba makhay athuba matam da vaccine dose suna kapthok pinaba amasung atopa miyosing vaccine kapada mateng pangbinaba apil tawjari laisat asida gi ngakthok na ba samba thawong ahum asi inbiyu face mask upiyu foot taruki social distancing thambiyu maimit amadi khusa seng na hamdok piyu COVID-19 ga mari lenaba ipau singidamak National Helpline number sing 011239788046 amasung 1075 ta aduga Manipur gi helpline number 0385241168 amasung 1800345381 ta phone tawbiyu Hauzik mapung oiba pau Kendra gi Environment, Forest and Climate Change Mantri Sri Bhupendra Yadav na ngarang Bisnupur Jila gi Loktak Pat amasung Kaibul Lamjau National Park ki phibam yengsinkhre Sendrada laiba Loktak Inland Water Transport Complex ta Loktak Development Authority LDA na sinduna pangthokpa thoram amada wangangbada Sri Bhupendra Yadav na hai Loktak Integrated Management Plan mapung phana thabak to onthokna ba hona ba haibase ekhoi gi daitani mangna hai Awang nungpok Bharat ta khwaidagi sauba freshwater lake ama oiriba Loktak amasung pat asida leiriba phumdi asi malemgi atai mafam amata da phangloi mangna hai Netaji Subhash Chandra Bose na Bharat ki ningtambagi manglan miyam da khanghankiba mafam oibana pat asi itihas ki maru oiba mafam amasuni Sri Yadav na hai pat asigi biodiversity kanba yauna mahusagi phajaba ngak senba amasung pat asigi akoibada leiriba miyam gi sel thumgi phibam phagarhanbana saukhatpa purakpa ngamgani Mantri na Loktak Integrated Plan gi matang da kupna khananaba mathang sahi gi January da Local Authority gi mihut sing Khunja sing Rajya gi Environment Forest amasung Climate Change Mantri ga loina nami pham pangthokna ba Rajya sida amuk lakani haina phungdokhi Thoramdu da wangang buda Mukhy Mantri N Biren hai Kendra na Rajya sigi tourism sector saukharhana ba lupa koti 1,350 piraklagani Rajya Sarkar na senpham asigi matengna Rajya sibu tourism gi lamda lebaga sigi khwaidagi makokta lehena bo honagani Thoramadu Rajya gi Forest Environment amasung Climate Change Mantri Awangbo Newmai MLA T Robindro LDA gi Chairman L Susindro amasung atai official sing saruk yakhi District Health Society Kangpokpina sinduna Chief Minister's Health for All ngasi jila asigi SWC Kala Pahar da haudoklagani Thoramadu MLA Nemsa Kipgen saruk yagani Manipur da haukiba pung 12 da COVID na naba mioi 12 naba phagalakhi Naba phabagi sangsa da 9.2 yaure Rajya gi Haksel Vibhag ki serol amada hai ngarang mioi 8 na COVID-19 positive oiba thengnakhi positive oibagi sangsa da 1.2 ni hairi hariba matam asida leina asina naba mioi ama leikhide hauzik Rajya sida COVID ki active case 192 leiri Mara sida Manipur da ngarang ahanba oina COVID-19 gi anoba variant Omicron gi case ama thengnare Imphal da paumising da wafam asi lauthokladuna Health Department ki Director Dr. K. Rajon hai Tanzania dagi halakpa sahi 95 suraba miyo ema COVID ki test tawraba matungda genome sequencing tawduna yengbada Omicron positive oiramba thengnabani Anoba variant Omicron Rajya sida yaurakle haiduna miyamna pakhaningai leite haina Dr. Rajon phungdokhi mangna hai aikhoi isa amasung imung manungbu laisat asidagi ngakthoknaba COVID ki sana kanglonsing hanadagi khara hena section ngakna satpa tangai phade Dr. Rajon hai Sarkar gi maikaidagi laisat asi thengnanaba darkar laiba thabak khudingmak matik chana paikhatli Omicron asi hana leiramba COVID ki atai variant singdagi sandokpagi sang heli adum oinamak symptom ka hena utpa amadi misimina thokpagi wafamdi leite Rajya Police na COVID-19 gi sana kanglon ngaktaba miyoising phagatpagi thabak makha tana sathari
ngarang police na miyoy mapan phaduna makhoidagi lupa 2,000 fine oina khomgatki masiga loinana hauzik phawda police na covid ki sana kanglon ngaktaba miyoy singdagi punna lupa koti 2,62,350 fine oina khomgatle tabiriba pawse akasbani Imphaldagi ni Kendra gi Haksel Mantralay gi Secretary Rajesh Bhushanna mathang sahida Vidhan Sabha Mikhal Pangthokadoriba Raija Singhi COVID-19 gi hauzik oriba phibam gi matangda Election Commission da marik chupna paudam khre COVID-19 gi anoba variant Omicron gi craze leibak asigi mafam kayada leptana hengalakliba asigi yanglaga commission na khanghalakpadagi khongthang asi lokhalakpani mathang sahigi anganba sarukta Mikhal Pangthokadoriba Manipur Uttar Pradesh Punjab Uttarakhand amasung Goa gi COVID vaccine kapagi sang nemliba jila singda vaccine kapagi thabak hengat hanaba health secretary na thasi gi kulhumdoirat Raija Singda khanghankhibani Leiba sida sahi 15 dagi 19 phawbugi miyoi sing COVID-19 gi vaccine kapa mathang sahi gi January 3 dagi hauragani beneficiary singda Covaxin hida khaktamak phanghangani sahi kanglup asigi miyoi sing hida kapa amasung healthcare worker frontline worker sahi humpu mathaki miyoi sing amasung atopa laina leiba miyoi sing precaution dose kapa gi matangda Kendra gi Haksel Mantralay na ngarang guideline ama thokre Mantralay na hai sahi 15 dagi 19 phawbugi miyoi singna mathang sahi gi January 1 dagi Cowin da register tawba yaragani Leiba sida hauzik phawbada COVID ki vaccine dose ko 30,93,800 kapkhre Haksel Mantralay na hai hauzik leiba sida COVID ki active case 15,9,993 leiri haukiba pungkun marida miyoi 8,993 leina asina nabadagi phagalakhi Naba phagalakpagi sangsa Manipur 9.3 sino yaure haukiba pungkun marida COVID ki anoba case 6,6,9 thengnakhi leiba sida hauzik phawbada Omicron gi case 9,9 thengnare pause singda ngasi phongnariba maruiba pausingi damak hauzik Thokchom Jogendrajit leire Jogendrajit Thakachari Nganthoi Imphal ngasi phongba pause singda ngarang rajya asigi oina ahanba COVID-19 gi Omicron variant case ama thengnakibagi pau amadi masiga mari lenaba pau phongba thengnare irebak paucheda Manipur da Omicron gi ahanba case Tanzania dagi halakhiba miyoi amada thengnare haiba headline da pau asi yaure Ichel Express da Omicron na maram oiraga Manipur yauna state mangagi mikhal yethukpa yabagi film lagle haiba headline da pau ama yauri adubu naharon gi thodang pauchedana lebak sida Omicron gi case mayok na rabasu ECI na assembly mikhal yethukpi wafum leite source haiba headline da pau ama phongli Sangai Express Manipuri edition gi anchor kalam da local participation yaudana chokhaloi Bhupendra Yadav haiba headline da pau ama yaure sanalebak pauksi gi ahanba pau asi Prime Minister January ahanba cheyol da Imphal da lakadori Prime Minister lakgi stage sananaba Heritage Park sidokre haiba headline asina oire Imphal Free Press ki ahanba lamaida pauksi asigi pongmi Thongas Ngangongi report Poppy Thapam Masing Hengalapa Teneriba Asina, Manipur Poppy cultivation laitri habagi kudam oigidori bra haiba headline da pawma yaure. People's Chronicle Pauchi Aham Lamaida Raja Sarkana Manipur dagi Afaspa refill Tonganaba Kendra da Prastap Torobi Yai haiba headline da pawma yaure, Sangai Express English ki ahanba Lamaida Suhari Pausi yaure. Huel lan Pauche da ST DCM gi Pung Taranipan gi total shutdown hokraiba pawma yauri masigi loinana miam wahanba BJP lenga muthalasi Thokchom Lokesor haiba headline da pawma su yaure Ichel Express ki anchor kalam da Manipur da Congress lenga klairambadagi chakhatpa thinthakibani Ranjan haiba headline da pawma yauri masigi loinana pauksi asida BJP gi ticket lakthokpa leitri sasinaba ticket list thaduklibedo kanano thikali haiba headline da pawma yaure Handakta hairukta thukiba laibak thiba thokdok aduga mari leinana Tom TV na sandokhiba MS Sendok Sandoklaga hen irang thonba yaba mongda social media da thagatuna lan uhunbagi thong adu editors Gil Manipur na condemn tawbagi paw ngasi pawche singda yaunari masigi loinana Vidhan Sabha Mikhalga mari leinana Congress ki ticket apply tawroba yaragani haiba paw amasu pawche ayamada yaure Nganthoi Thagatsari Jogendrajit aroibada maroiba paw amuk hanna Kendra gi Mantri Sri Bhupendra Yadav na Loktak Pat amasung Kaibulamjau National Park ki phibam yengsinkhre Manipur da haukiba pungkun marida COVID na naba miyoi 12 naba phagalakhi naba phabagi sangsa da Manipur 9.2 yaure amasung Haksel Mantralay gi secretary na election commission da Mikhal Pangthokadoriba Raija Singda oiriba laisat ki matang da paudamkhre pauloijare